Manipur gi apun bagi saktam amadi ngamkhai kaiba yaroi haiba khongjang da laikhidraba mioi 19 gi mafamda miyamna ikai khumnaba utle Kurumjare ISTV Pauming Tabir Simutaram Nocture Hosima Pungi Pau In Solisingadi Amagi Jun Gitang Tara Marida Thailand Gi Konung Bangkok Ta Bharat Sarkarna ceasefire Tongaduna Santigi Wari Sanariba NSNIM Ga Sahi Tongnabada ceasefire Asi Akakna Bangamkai Thamdaba without territorial limit Haiba Warol Yarpadagi In Solisingadi Amagi Jun Tang Tara Nipalda Miyamna Manipur Gi Ngamkai Kaiba Yaru Haina Limit Aduda Sanction Kiba Khongjang Amadi Makha Tarak Khongjang Singda Athaubi Tara Nipal Manipur Gi Damak Thawai Katke Limit Adubu Ningsingduna Leptana Sahi Khudingi Pangthoktuna Lakpagum Ngasisu UCM Amadi Amukona Sinduna Athaubi Tara Nipal Gi Aroiba Yatafam Oikiba Kekrupata Tara Manga Suba the Great June Uprising and Unity Day Gi Thauram Ngasi Ayuk Anganbadagi Pangthokke Laikhidraba Mioi Tara Nipal Gi Ningsing Khubamda Organization Committee Gi Thaububa Singna Luchingduna Lamdam Masida Lairiba Tongan Bat Lupsing Laikhidraba Singi Imung Manungi Mioi Sing Amade Lamdam Masida Kundaminariba Mioi Kanglup Kayana Laisu Katuna Ikai Khumnabotke Thoramaduda Deputy State Minister Gaikangam Social Welfare Minister A.K. Mirabai Commerce and Industry Minister Govindas Konthauzam Atay Minister Amade MLA Tongan Ba Political Party Gi Mioi Sing Su Saruk Yake Thoram Sigamari Lainana The Great June Uprising and Unity Day Observation Committee na Sinduna Kekrupata Miyang Gi Oiba Mifam Amasu Pangthoke Mifam aduda Observation Committee Gi Mioi Singna Saruk Yakibatan Natana Manipur Gi Mapanda Khundariba Community Kaya Gi Luchingba Sing Amade Atay Lup Kaya Gi Maru Oiba Mioi Kya Su Saruk Yake Deputy State Minister Gaikangam na Phungdorpada Manipur Gi Damakta Thawai Thakraba Athaubi Singi Khongol Liduna Apunbagi Saktam Kaidanaba Punna Leminabagi Tangai Fadaba Ngasisu Leire Manipur Gi Apunbagi Saktam da Sinarakpa Khudingmak Makhal Amatagi Yasinaba Purakloi Magna Makhatana Haikibada Yellowi Kananaba Manipur Sarkarna Semkiba Bill Ahungi Manungda Bill Ama Naungna Kanabagi Wafum Asida Yauriba Maru Oiba Singdi Hongdokpa Tauroi Haike A democratic country like ours, which is the Sumnam Sashona Yaroi Bahatamin Chang Ko Bahatamin another Duni Ain Senisi Ain Hyper Policy, it is giving a direction and a regulation. But in Binamase, I quite prepare over Thai has given. A whole tower I had a banana. I could write Kanto have Maramaduna. See me to meet acceptable Oiba Aduga Ain Java. I couldn't feel apprehensive key apprehension as a coconut. Aduga procedures of Kai Adugamba Ama Akoi Semjage Aduga Sentana Yaraga the Sembu Kurumba statement, Semju has statement. Because Semja quite advice, suggestion, guidance, preview, Tanaraga Tashigumba Ekase, a similar act that can protect the minority like us. A Kugumba minority over microscopic over 1% how hard about population say Kamina. You can get a gay have the intention of I am a lady. Madu I know Lenamaka, Tanazarga, Lady Civil Society Mayama, including Maruina, ILP, JCILP, and the Sing Tamdali Civil Society Mayama, Tanazarga, Akamhitanaga, Amuk and Toranga Gay had a proposal can be key. Amukogi President Dr. Manikuman Haikivada, Manipur Gi Apunbagi Satam da Sinar Paletre. Kanglup Masel Gi Marakta Hu Kamsinbagi Tabak Makasa Tarakle Kanglup Ki Kenaba Thamdana Punna Letminaduna Apunbagi Satam Nakminasi Haike Kai Valitna Kogi Jab Bijat Kai Valitna Sumana Chalya Mirose Masi Arukimati Kogi Lakadriba Mirolda Apaba Message Mati Soidna Pirani Habisma Kogi Rivalinga Lunsta Ekoi Tajabalate Adula Ekoi Manipur Leva Tuan ba kogi community sing tuan be community sing la yam alert hoina kogi Manipur ki integrity da Manipur ki tradition da Manipur ki territorial boundary da la ka tori ba kogi threat tuan ba tung la ka de ba kerum am sigi da mutai koi alert hoina mat pram te le ba thok tai am sibai ta Manipur Sarkarna Miyam da Pung Kunmari Chupna Mai Phanganana ba Thabak Kaya Leptana Paikali Hairabasu
ट्रांसफॉर्मर यादबदगी मियोय कयाना मतम सांगना मई फंगदबगी अवाबा मायकनबी यावरे सगोरबन तेरा तोंगम लेकाईगी ममांग लेरक्ता खिनबा ट्रांसफॉर्मर से चटखिबा मेगी तांग 19 याखिदबदगी मई लेनबसिंगना सेमगनी हाइना पुखरगा ngasi June gi tang 19 tha ama farba fawbada anoba transformer product miyamna mai phangdabagi chawngna awaba mayokna ri hari masigi matangda laikai miyamna local MLA da su khangan khri hari hauzik atemba bem trojri haino gi asing mahau pambirabadi lecture freshly mango puns adusu sumna tagi lupa tarada 600 ml na 1200 ml freshly mango drink leibada mimi noodles lemna hapchigani Champrado fresh winning labadi Tapiyo freshly nimbu pani Punamaktagi fresh amasung pure oiraba freshly Manipuri ahanba beautification center mapam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mang unabiu Dr. Madhubala Laser Beauty Clinic MZ Avenue Imphal Admission open. Position holders kaya puthokraba. National Excellence Awards for Schools Panglaba, Brazilian Institute of Sciences School Moirangkhom Imphal da 2016-17 session ge 11 science da ming chanan aba form thaba hokjari. Pangliba marki matungina khanaba khudongchaba sing pijari. OBC, MOBC, SC, ST singi thodap khudongchaba sing thamjari. Ngasimak ming chanbiu akaknaba sit masingni Brazilian Institute of Sciences Moirangkhom Imphal. Changi labor solat padagi puju singaktaba akcham choktarba tumba chaba yaraktaba khong hama nungayaktaba singkidamak amatta ngayaba upaidi jolib sair amasung jolib capsule bu channi sinabiu Panacea Coaching Center, New Chikon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position M. Suzana Devi, 3rd M. Basundara Devi, 6th Gary, 10th Yaisana, 11th Selina, 13th Babitchan, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Irodio Coaching Institute. Admission open for Class 11 Science CBSE, 16 June 2016. Visual-based learning sigi kanabadi, pakliba adubu, laina khanghan bangami, amasung mitna uraga khangkiba para adubu, laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irodio Coaching Institute, Kangabam Leirak Machin, behind Vego Hotel. Nongna sanarpa apulapa body pillar singla stamen gi body clothes sinabiu the series kiana ai nangasi pangliba sida yama chawna mating pa. My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Breaking matung na mutaram nokchade June 19 mari lainana naharol lamjing sang tera khraizam lerakna sinduna ngasi tera khraizam lerakta uchara kaya thakre laikhidraba athoba thobi singbuning singduna uchara thabagi thoromasi pangthukpani naharol lamjing sangi thomi amana phongdorakhe ngasi akhoi nalamsang club na akhoi naharol lamjing sang nalamsang club thong tera khraizam lekta lebo club ki akhoi mitina chinjela ngiduna uchara thabagi maroi ba pandamdi akhoi thobusing June 19 da thawaina kon thawakraba thobusing muningsang boina akhoi uchara singse thajabani hauzik maroi ba amu Manipuri apunbagi saktam amadi ngangkhai kaiba yaroi haiba khongjangda laikhidraba miyoi 19 gi mafamda miyamna ikai khumnaba utle ISTV pawming tabirba singwa mukahanna khurumjare